ngasi ina mayam da share dog jar kadoi yamna deep oiba nangi heart and soul darka leiba sibu understand tau na bai damakta yamna deep oiba pot amane ngasi mayam share dog jar kadoi ko nangi punchi de hena growth lakna ba nangi punchi de hena changes kya am lakna bai damakta ina khara do isu helpful way di khallaga mayam da sigi topic se purak pani ko ina thamne da diu biramani walk with god haibase walk with god haibase tasing na hayam tamda haibada di live ubada di yam live pot ne but yamna lumba yamna deep oiba yam tina deep oiba shigi pochi nangi heart and soul je fazana darka leba pot amne shigi pochi nangi deep connections je yam darka leba shigi pochi understand to way damakta so shigi pochi da thajaba miyoi kyam yauni thajaba miyoi kyam yauni sheran torana pu miyoi kyam yauni lana pu miyoi kyam yauni it doesn't matter nangi opinion ni nangi thinking but aigi punsi da ina thingnarakiba aigi punsi da tholakki pot ngasi mayam da share to jarke yam tena kaigino da mayam gi punsi da grow porok na mayam gi punsi da evolve to wangamak na bai damakta shigi potse spiritual connection have zaini am toina pan bapone spiritual connection have potse but spiritual connection hai matam daina have di hekta no amde no mitabu sindur ching katana sorok ta chatna dagi di line ma son lu to wada to hai banate no disrespect mogi tabang ekem haide but ai gi no spiritual connection have thamoi dung dagi thokadabane thamoi de connect togudabne thamoi nung dagi ko nangi thamoi ge nakong je hangdo kadabane ai am toina hai ba potune nangi thamoi ge nakong je hangdo khanda nang ishorna nongonda lola iba maron ishorna nongonda haire iba message ishorna nongonda pire iba message ishorna pire iba nongonda pire iba purpose se nang tabang makani but nang shigi poche hangdo tri fau shigi poche seng dri fau thamoi nung je seng thamoi seng dri fau nang kem ta tabang moi kem ta ubang moi si di fact na irga le bi horo shigi pot mem seng ngasi seng na dum hairong ge but mainly akhoi gi business the boy re khoi gi life the boy re legi de khoi na kari gum ma ta na ba do oi kari gum ta bu do oi shigi potse the saying na have them the business is my khoi na grow to the supernatural power am darka lei supernatural power have the simagi that the film gi that the sumai na grow to wai na te but sometimes khoi na sum yeng biu khoi na kari potse khoi na uningi fam sa khoi na chat pangam the moment kya am khoi na sum aina imagine to khoi na imagine to tardi businessman kya am lei ba du is a business the mioi khar khatane sa saying na top list la ba top class la imam sing but shigi potse spiritual connection am yam darka le spiritual guidance am yam darka le ba shigi potse khoi bu lead to na khoi bu guide to na pot am yam darka le ba shigi potse in fact I gi life ta sumai ne I gi life ta ngashi 4-5 years back ta ina chalu tardi 4-5 years back ta gi punsi ji yeng matam da ta seng na I khalu ga ki ba gi life se kai no na ina hingam mi matam gi life to yam ka he na khoi gi aimless hoiba hope leitaba adagi mathong moram khangdaba negative people singa surround to gani shakra cha dana yu khar thakta adagi mayang ga pullaga wathi ware ngang dana adagi di matam mangan dana le ma punsi em ne but adu the day I decide to give me to I sure ga chatmina gani habe no mi to adu no mi ta gi punsi ta gi negative people ke am laptop pa hor ki negative circle dagi laptop pa hore dagi di negative habits dagi itam tam laptop sung ngam engon tawning ma polak te adagi di negative oi ba mi singa I puning da ba hore ba isa da adagi di engon the rejection ke am lai failure ke am failure je hensel le ba engon the rejection je hensel le ingon matam ji kai gino matam da aina khalle kai no ingon the rejection hensel ije ingon the failure hensel ije kai gino hai po ingon the faure si gi po aina kai de kai shoiger ge hai po khal faure but once sang chappa hora kana nang sum sang thamoi sum thenga kana khanga kana ingon understand tawre ingon the rejection la ije aina shorning ga kana aina shor chapina kai rejection la imam sing God is protecting goosebump name on the far side me am the share to the sigi po ko God is protecting me aingonda ngaktangi de aingonda sigi pot se phangmo matam aingonda success am lakani khalam de aingonda chobo pot am lakani khalam de but ishona aingonda hai ne aingonda message pi ne nan hojik shi phang batarju in a long term you will have to face a lot of problems goosebump man goosebump problem acho one face to guni ha pot yam aduna aingonda hojik aina power ko matam da God is protecting me nang aduna ishorga chapina ba horp matam da nangona sigumba rejection sigumba awaba in fact nangi relationship of the kaina gi boy tardi adi nangona kari ga pot ama tholak boy tardi nang je chum thora ine nang je chum thora ine magi guide magi lambel da nang je nangi damak ta sembi ba lambel do nang je pura ine sigi pot mem sigi aduna adu matam da nangona awaba nangona kem ta khang da nangona understand to we nang kem ta gyan men tar ba kaino to ishor da sounding ba frustration oi ba na sa da anger lak ba lakani kai human being ne ba koi asfon bane koi human being je asfon bane koi compare to we are the spiritual koi asfon bane koi je but adu akoina understand to the tar su somewhat nangona khar le ga di nangona tam tam nangi lives the blessing kyam lakani so nangi relationship was the breakup way de haiba breakup way relationship se nang bu chum thora ine because she gi relationship se nangi dam ta natte nangonda stagi hen pot am lai nangonda she jina nangi life the hold back tong she jina nangi life nam dhara kani she gi nangi life the growth all have pot ne ngasi nang nang dil lama to dil ja acho dil ne ha je she gi dil je phang dore nang phangau dre aduna heart break we helaga na wahala lai june but phangau dre do maram lai bagi nang bu kan bi ine
ꯅꯪꯕꯨ ꯑꯗꯨꯗꯩ ꯆꯨꯝꯊꯣꯛꯏꯅꯦ ꯕꯤꯀꯁ ꯍꯥꯏꯔꯤ ꯄꯣꯠꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯄꯣꯠ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯅꯦꯕ ꯁꯤꯗꯤ ꯖꯁ ꯅꯪꯒꯤ ꯁꯤꯁꯦ ꯍꯦꯛ ꯆꯥꯟꯖꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯑꯩ ꯅꯪꯁꯦ ꯉꯥꯛꯊꯣꯛꯏꯅꯦ ꯑꯥꯏ ꯑꯦꯝ ꯄ꯭ꯔꯣꯇꯦꯛꯇꯤꯡ ꯌꯨ ꯍꯥꯏꯕ ꯄꯣꯠꯁꯦ ꯏꯁꯣꯔꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯏꯅꯦꯕ ꯁꯣ ꯁꯤꯒꯤ ꯃꯦꯁꯦꯖ ꯃꯌꯥꯝꯁꯤꯡꯁꯦ ꯅꯪ ꯇꯥꯕ ꯍꯩꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯁꯤꯒꯤ ꯃꯦꯁꯦꯖ ꯃꯌꯥꯝꯁꯤꯡꯁꯦ ꯅꯪ ꯀꯅꯦꯛ ꯇꯧꯕ ꯉꯝꯃꯀꯥꯟꯗ ꯅꯪꯒꯤ ꯂꯥꯏꯐꯇ ꯆꯦꯟꯖꯦꯁ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯑꯩ ꯒꯦꯔꯦꯟꯇꯤ ꯄꯤꯔꯛꯀꯦꯕ ꯅꯪꯒꯤ ꯂꯥꯏꯐꯇ ꯏꯚꯣꯜቭ ꯑꯣꯏꯕ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯤ ꯐꯥꯎꯗ ꯑꯩꯅ ꯆꯠꯀꯗꯕ ꯂꯝꯕꯦꯜ ꯀꯌꯥ ꯑꯃ ꯋꯥꯠꯂꯤ ꯑꯩ ꯀꯩꯝ ꯑꯣꯏꯗ꯭ꯔꯤ ꯀꯩꯝ ꯌꯧꯗ꯭ꯔꯤꯀꯣ ꯕꯠ ꯉꯁꯤ ꯐꯥꯎꯗ ꯑꯩꯅ ꯐꯪꯉꯛꯏꯕ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯩꯅ ꯗꯦꯞꯇ ꯂꯩꯔꯝꯕ ꯃꯇꯝꯗ ꯑꯩꯅ ꯂꯣꯟ ꯀꯌꯥ ꯑꯃ ꯏ ꯑꯦꯝ ꯑꯥꯏ ꯀꯌꯥ ꯑꯃ ꯁꯤꯡꯕ ꯉꯝꯃꯝꯅ ꯂꯩꯔꯝꯕ ꯃꯇꯝꯗ ꯀꯗꯥꯏꯗꯒꯤ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕꯁꯦ ꯀꯩꯝ ꯈꯪꯗꯦ ꯂꯝꯕꯦꯜꯁꯦ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕꯁꯦ ꯀꯩꯝ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯗꯨ ꯃꯇꯝꯗꯨꯗ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯏꯁꯣꯔꯗ ꯅꯤꯈꯤꯕ ꯑꯩ ꯍꯣꯠꯅꯗꯕꯁꯨ ꯌꯥꯗꯦ ꯑꯩ ꯏꯁꯣꯔꯗꯁꯨ ꯅꯤꯔꯛꯈꯤ ꯍꯣꯠꯁꯨ ꯍꯣꯠꯅꯔꯛꯑꯦꯕ ꯑꯗꯨꯒꯤ ꯍꯣꯠꯅꯔꯛꯄ ꯄꯣꯠꯇꯨꯗ ꯏꯁꯣꯔꯅ ꯑꯩꯁꯦ ꯒꯥꯏꯗ ꯇꯧꯕ ꯍꯧꯔꯛꯑꯦ ꯒꯥꯏꯗ ꯇꯧꯕ ꯍꯧꯔꯀꯥꯟꯗ ꯉꯁꯤ ꯑꯩꯅ ꯇꯣꯜꯂꯝꯕ ꯂꯣꯟ ꯀꯌꯥ ꯑꯃꯗꯣ ꯃꯇꯝ ꯆꯥꯅ ꯂꯣꯏ ꯁꯤꯡꯗꯣꯛꯄ ꯉꯝꯃꯛꯄ ꯂꯣꯟꯁꯤꯡꯗꯒꯤ ꯊꯣꯛꯂꯛꯄ ꯏꯟꯐꯦꯛ ꯑꯩꯅ ꯄꯩꯁꯥ ꯇꯥꯟꯕ ꯉꯝꯃꯝꯗꯕ ꯀꯌꯥ ꯑꯃ ꯑꯩꯅ ꯈꯟꯖꯔꯝꯕꯗꯣ ꯁꯤ ꯇꯥꯜꯂꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯁꯤ ꯇꯥꯜꯂꯗꯤ ꯑꯩꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडꯝ ꯐꯪꯕ ꯌꯥꯏ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯒꯤ ꯍꯦꯟꯕ ꯀꯌꯥ ꯑꯃ ꯄꯤꯔꯦꯕ ꯑꯗꯒꯤ ꯍꯦꯟꯕ ꯑꯩꯉꯣꯟꯗ ꯑꯥꯏꯗꯤꯌꯥꯁ ꯀꯌꯥ ꯑꯃ ꯄꯤꯔꯦꯕ ꯑꯗꯒꯤ ꯍꯦꯟꯕ ꯃꯤꯁꯟ ꯀꯌꯥ ꯑꯃ ꯑꯩꯅ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯀꯌꯥ ꯑꯃ ꯑꯩꯉꯣꯟꯗ ꯁꯨꯝ ꯑꯩꯅ ꯈꯜꯂꯨꯗꯕ ꯀꯌꯥ ꯑꯃ ꯑꯩꯉꯣꯟꯗ ꯑꯅꯧ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥꯁ ꯀꯌꯥ ꯑꯃ ꯍꯥꯞꯍꯟꯕꯤꯔꯛꯑꯦꯕ ꯁꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯅ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯩ ꯏꯊꯟꯇ ꯆꯠꯄ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯑꯩ ꯏꯊꯟꯇ ꯄꯨꯝꯅꯃꯛꯀꯤ ꯇꯧꯕ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯑꯩꯉꯣꯟꯗ ꯉꯁꯤ ꯑꯩꯅ ꯇꯧꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯇꯧꯕ ꯉꯝꯃꯝꯗꯕ ꯌꯥꯏ ꯕꯤꯖꯤꯅꯦꯁ ꯀꯌꯥ ꯑꯃ ꯑꯩꯅ ꯕꯤꯜ ꯇꯧꯒꯦ ꯈꯜꯂꯤꯕ ꯕꯤꯜ ꯇꯧꯔꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯦ ꯎꯔꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯦ ꯏꯟ ꯐ꯭ꯌꯨꯆꯔꯗ ꯂꯥꯛꯀꯗꯧꯔꯤꯕ 10 years ꯑꯩꯅ ꯕꯤꯜ ꯇꯧꯔꯛꯀꯗꯧꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩ ꯀꯩꯝꯇ ꯎꯕ ꯉꯝꯃꯣꯏꯕ ꯁꯣ ꯁꯤꯒꯤꯗꯃꯛꯇ ꯌꯥꯝ ꯊꯤꯅ ꯗꯤꯞ ꯑꯣꯏꯕ ꯅꯪ ꯅꯁꯥꯁꯦ ꯗꯤꯞ ꯑꯣꯏꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯅꯪ ꯅꯁꯥꯅ ꯁꯕꯃꯤꯠ ꯇꯧꯕ ꯉꯝꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯕ ꯐꯤꯌꯔꯂꯦꯁ ꯑꯣꯏꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯕ ꯍꯥꯏꯕꯗꯤ ꯑꯩꯅ ꯇꯧꯗꯣꯔꯤ ꯄꯣꯠꯁꯦ ꯅꯪ ꯅꯁꯥꯅ ꯅꯁꯥ ꯊꯥꯖꯔꯛꯑꯀꯥꯟꯗ ꯅꯪꯒꯤ ꯊꯝꯃꯣꯏꯁꯦ ꯁꯦꯡꯗꯣꯔꯛꯀꯥꯟꯗ ꯅꯪ ꯐꯤꯌꯔꯂꯦꯁ ꯑꯣꯏꯔꯛꯀꯅꯤꯕ ꯕꯠ ꯅꯪꯒꯤ ꯊꯝꯃꯣꯏꯗ ꯐꯠꯇꯕ ꯑꯗꯨꯝ ꯂꯩꯔꯒ ꯅꯪꯒꯤ ꯊꯝꯃꯣꯏꯗ ꯃꯤꯒꯤꯗꯃꯛꯇ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯒ ꯃꯤꯒꯤꯗꯃꯛꯇ ꯐꯠꯇꯕ ꯈꯜꯂꯒꯗꯤ ꯅꯪ ꯐꯤꯌꯔꯂꯦꯁ ꯑꯣꯏꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯇ꯭ꯔꯨꯠ ꯑꯣꯏꯕ ꯊꯕꯛ ꯇꯧꯔꯛꯑꯀꯥꯟꯗ ꯑꯆꯨꯝꯕ ꯊꯕꯛ ꯇꯧꯔꯛꯑꯀꯥꯟꯗ ꯅꯪꯒꯤ ꯊꯝꯃꯣꯏꯅꯨꯡꯗꯨꯗ ꯄꯥꯡꯒꯟ ꯑꯃ ꯌꯥꯎꯔꯛꯀꯅꯤ ꯅꯪꯒꯤ ꯊꯝꯃꯣꯏꯗ ꯏꯁꯣꯔꯗ ꯁꯤꯡꯅ ꯊꯣꯛꯄ ꯉꯝꯕꯒꯤ ꯄꯥꯡꯒꯟ ꯑꯃ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯏꯁꯣꯔꯅ ꯅꯪꯉꯣꯟꯗ ꯃꯅꯨꯡꯗ ꯃꯆꯥ ꯄꯣꯛꯊꯣꯛꯈ꯭ꯔꯕꯅꯤ ꯅꯪꯒꯤ ꯊꯝꯃꯣꯏ ꯃꯅꯨꯡꯗ ꯃꯆꯥ ꯄꯣꯛꯊꯣꯛꯈ꯭ꯔꯕꯅꯤ ꯅꯪꯒꯤ ꯊꯝꯃꯣꯏ ꯃꯅꯨꯡꯗ ꯑꯦꯅꯔꯖꯤ ꯍꯥꯞꯈ꯭ꯔꯕꯅꯤ ꯅꯪꯒꯤ ꯊꯝꯃꯣꯏ ꯃꯅꯨꯡꯗ ꯑꯣꯜꯔꯦꯗꯤ ꯄꯥꯡꯒꯟ ꯊꯧꯅꯥ ꯍꯥꯞꯈ꯭ꯔꯕꯅꯤ ꯕꯤꯀꯁ ꯌꯨ ꯅꯤꯗ ꯏꯠ ꯁꯤꯁꯤꯅꯦꯕ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯁꯤ ꯑꯅꯤꯁꯦ ꯌꯥꯝ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕ ꯑꯃ ꯗꯔꯀꯥꯔ ꯌꯥꯝ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏꯁꯦ ꯁꯤ ꯑꯅꯤꯁꯦ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯔꯛ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯒꯗꯧꯔꯤꯕ ꯋꯥꯔ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯊꯦꯡꯅꯕ ꯉꯝꯃꯛꯀꯅꯤ ꯑꯗꯨꯅ ꯏꯁꯣꯔ ꯅꯤꯡꯉꯣ ꯍꯥꯏꯌꯦꯅ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯐꯃꯨꯡꯗ ꯇꯨꯝꯃꯒ ꯄ꯭ꯔꯦꯌꯔꯗ ꯇꯧꯔꯤꯅꯦꯅ ꯑꯗꯒꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯅ ꯒ꯭ꯔꯣ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦꯕ ꯏꯁꯣꯔꯅꯁꯨ ꯍꯥꯏꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯅꯪ ꯅꯁꯥꯅ ꯍꯣꯠꯅꯔꯨ ꯑꯗꯨ ꯃꯇꯝꯗ ꯑꯩ ꯒꯥꯏꯗꯦꯟꯁ ꯄꯤꯔꯛꯀꯦ ꯍꯥꯏꯕ ꯑꯩ ꯆꯤꯡꯈꯠꯄꯤꯔꯛꯀꯦ ꯅꯪꯁꯦ ꯍꯥꯏꯕꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯕꯠ ꯅꯪꯅ ꯍꯣꯠꯅꯗꯕꯤꯗ ꯅꯪ ꯇꯨꯝꯃ ꯂꯩꯔꯒ ꯑꯩꯗꯤ ꯏꯁꯣꯔ ꯌꯥꯝ ꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗꯤ ꯅꯪ ꯒ꯭ꯔꯣ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯅꯪ ꯒ꯭ꯔꯣ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯃꯃꯥꯡꯗ ꯁꯦꯌꯔ ꯇꯧꯕꯅ ꯑꯃꯨꯛꯀꯁꯨ ꯑꯩ ꯁꯦꯌꯔ ꯇꯧꯔꯛꯀꯦꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯩꯅ ꯁ꯭ꯀꯨꯜ ꯂꯥꯏꯐꯇ ꯂꯩꯔꯤꯀꯥꯟꯗ ꯃꯔꯋꯥꯔꯤ ꯏꯃꯥꯟꯅꯕ ꯑꯃ ꯂꯩꯔꯝꯃꯦ ꯃꯥꯒꯤ ꯃꯅꯥꯀꯣꯡꯁꯦ ꯌꯥꯝ ꯆꯥꯎꯋꯦꯕ ꯆꯥꯎꯕ ꯃꯇꯝꯁꯤꯗ ꯑꯩ ꯏꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏ ꯕꯤꯍꯥꯔꯤ ꯑꯃꯅ ꯍꯥꯏꯌꯦ ꯃꯉꯣꯟꯗ तेरा कान इतना क्यों बड़ा है बे हायब मतलब मा हायब जिसका कान बड़ा होता है वो ज्यादा पैसा कमाता है सो आई मानव क्या है तो फिर ठीक है तू घर में सोते रहो कुछ मत करो तेरा लाइफ में पैसा आएगा हाइबदी मणिपुरी मा हाइजे मा हाइजे आई नाकोंग जाम चावे अदुबु मरवारी दा हाइने बम लेइन आई नाकोंग चाव तारदी पैसा क्या पाई हाइबजे हाइ अदु इमानब बिहारी जिना हाइब अदु जाने फमुंग तुम लेयो नंग केम तोबे दरका तादे पैसा नंग नाकन खोंग थोंग लानी हाइ whatever superstitious or may believe or may or the way doesn't matter but pots mana hairi pots kai no handam you have to work hard you have to work you have to put yourself nang hana adugi bafam nang hana hangataba you have to put yourself first adu matamda god nang je lead torokadune but adugi poto tawdabidi nang tumbaga hekta ai isor ninga ina ningi mayam sing amta fangdi hai tari kai dagi fangdoino kada sidane sori mayam sing ko spiritual connection hai potse tongan ba way da pugino yam thina deep oiba sigi potse understand torpa matamda sigi potse dek changjalak ba matamda sigi potse nang connected tawba ngam matamda ai guarantee pigi nangi life the changes nang khalu da changes kya ama evolve kya am lakani aduna ai ninga si haiduje just pray tawba ta mayam da show off tawba nam da pray tawba na tawba mi ugera urogera doesn't matter nangi thamoi nung dagi na sana nang tawgadori thau mayam sing ni yu na sana ni yu fearlessly nang na sana nangi selfish oi dabida na thamoi se connect tawga ni yu ai guarantee pigi nangi life the changes lakani nangi life the nuai nuai blessing kya am lak ai ngai jo hai gib do but she je horpa matam da nangi journey ji yam thina lurakani sigi journey je sum lusalak nang na ahan ba ek horpa matam da nang na sigi ishor ga thamoi sing nang connect torpa matam nangi journey jam lusalakani nangon da yengchan ba miyoi kya am lakani nang bu nushi da miyoi kya am lakani adagi nangi life the rejection failure kya am hana fangame failure do double times failure kya am lakani adagi nang na truthful ne haba mi sing da nangon da lapthok ki ba kya am lakani relationship the issue kya am lakani adagi anouba changes kaino na nang si anouba kaino ma shema ine nang jo evolve to hol ine nang ja anouba pot ama nangi lives the power ma hapa ine sigi pot se ko sigi pot se khangdam ine fagi wene lo dune lo ken kai blai
ꯀꯩꯝ ꯀꯥꯏꯕ ꯅꯪꯅ ꯐꯥꯒꯤ ꯑꯣꯏꯅ ꯂꯧꯔꯦ ꯏꯠ ꯗꯖꯟ ꯃꯦꯇꯔ ꯕꯠ ꯑꯩꯅ ꯍꯥꯏꯔꯤ ꯄꯣꯠꯁꯤꯗꯤ ꯅꯪꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯗꯣ ꯑꯩꯉꯣꯟꯗ ꯒ꯭ꯔꯣ ꯇꯧꯍꯜꯂꯛꯄ ꯄꯣꯠ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯐꯤꯜ ꯇꯧꯍꯜꯂꯛꯄ ꯑꯩꯉꯣꯟꯗ ꯉꯁꯤ ꯆꯦꯟꯖꯦꯁ ꯀꯌꯥ ꯑꯃ ꯂꯥꯛꯏꯕ ꯑꯩꯒꯤ ꯃꯥꯏꯟꯗ ꯉꯁꯤ ꯏꯚꯣꯜቭ ꯇꯧꯕ ꯉꯝꯃꯛꯏꯕ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯗ ꯁꯤ ꯁꯦꯌꯔ ꯇꯧꯕ ꯉꯝꯃꯛꯏꯕ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯗ ꯁ꯭ꯄꯤꯛ ꯇꯧ ꯑꯩꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯇ꯭ꯔꯦꯟ ꯇꯧꯕ ꯉꯝꯃꯛꯏꯕ ꯑꯩꯒꯤ ꯂꯥꯏꯐꯇ ꯆꯦꯟꯖꯦꯁ ꯕꯤꯖꯅꯦꯁ ꯀꯌꯥ ꯑꯃ ꯕꯤꯜ ꯇꯧꯕ ꯉꯝꯃꯛꯏꯕ ꯑꯗꯒꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯚꯤꯖꯟ ꯀꯌꯥ ꯑꯃ ꯎꯔꯛꯏꯕ ꯑꯩꯅ ꯒ꯭ꯔꯣ ꯇꯧꯅꯤꯡꯕ ꯀꯌꯥ ꯑꯃ ꯎꯔꯛꯏ ꯃꯌꯥꯝꯁꯤꯡꯁꯦ ꯋꯤꯗꯥꯎꯠ ꯍꯤꯝ ꯑꯥꯏ ꯑꯦꯝ ꯅꯊꯤꯡ ꯑꯩ ꯀꯩꯝ ꯅꯠꯇꯦ ꯃꯥ ꯌꯥꯎꯗ ꯇꯥꯔꯗꯤ ꯑꯩꯗꯤ ꯖꯤꯔꯣꯅꯦꯕ ꯑꯩ ꯖꯤꯔꯣꯅꯦꯕ ꯃꯥꯅ ꯄꯤꯔꯛꯄ ꯕ꯭ꯂꯦꯁꯤꯡ ꯃꯥꯅ ꯒꯥꯏꯗ ꯇꯧꯔꯛꯄ ꯃꯥꯅ ꯁꯦꯝꯃꯛꯄ ꯄꯣꯠꯇꯣ ꯉꯁꯤ ꯑꯩꯅ ꯐꯪꯉꯤꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯈꯪꯖꯟꯕꯤꯌꯨ ꯁꯤꯒꯤ ꯄꯣꯠꯁꯦ ꯈꯪꯖꯟꯕꯤꯌꯨꯀꯣ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯃꯔꯩ ꯇꯧꯒꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯕꯠ ꯏꯠꯁ ꯑꯣꯀꯦ ꯑꯥꯏ ꯗꯣꯟ ꯍꯦꯞ ꯇꯥꯏꯝ ꯑꯩꯉꯣꯟꯗ ꯃꯇꯝ ꯂꯩꯇꯦꯕ ꯕꯠ ꯑꯩꯅ ꯍꯥꯏꯔꯤ ꯄꯣꯠꯁꯤꯗꯤ ꯒ꯭ꯔꯣ ꯇꯧꯅꯤꯡꯕ ꯃꯤꯁꯤꯡꯗ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯄ꯭ꯂꯥꯏ ꯇꯧꯕꯤꯌꯨ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯄ꯭ꯂꯥꯏ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯤ ꯅꯪ ꯁꯦꯜꯐꯤꯁ ꯑꯣꯏꯕꯗ ꯑꯩꯅ ꯁꯤ ꯑꯄ꯭ꯂꯥꯏ ꯇꯧꯕ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯇ ꯒ꯭ꯔꯣ ꯇꯧꯒꯅꯤ ꯄꯩꯁꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇ ꯅꯤꯕ ꯅꯠꯇꯕ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯌꯨ ꯄ꯭ꯔꯦꯌꯔꯗꯁꯨ ꯈꯦꯠꯅꯩꯀꯣ ꯄ꯭ꯔꯦꯌꯔꯗ ꯑꯩꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯕꯨꯛꯇ ꯑꯩꯅ ꯍꯥꯏꯈꯤꯕ ꯃꯦꯕꯤ ꯑꯩ ꯍꯥꯏꯔꯝꯕ ꯌꯥꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯄ꯭ꯔꯦꯌꯔꯗ ꯑꯩ ꯀꯥꯔ ꯑꯝꯇ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯕ ꯄ꯭ꯔꯦꯌꯔꯁꯦ ꯅꯠꯇꯕ ꯑꯩꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯡꯈꯠꯄꯤꯌꯨ ꯑꯩꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏ ꯂꯦꯚꯦꯜꯗ ꯆꯤꯡꯈꯠꯄꯤꯌꯨ ꯑꯩꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯩꯅꯣ ꯑꯣꯏꯍꯟꯕꯤꯌꯨ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯍꯟꯕꯤꯌꯨ ꯑꯩꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯄ ꯃꯤ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ ꯑꯗꯨ ꯃꯇꯝꯗ ꯑꯩꯅ ꯀꯥꯔ ꯀꯌꯥ ꯑꯃ ꯂꯩꯕ ꯉꯝꯕꯒꯤ ꯄꯣꯖꯤꯁꯟꯗ ꯄꯨꯔꯛꯄꯤꯌꯨ ꯍꯥꯏꯕꯁꯦ ꯑꯗꯨꯗ ꯅꯪꯒꯤ ꯂꯣꯏꯅꯃꯛ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯦꯚ꯭ꯔꯤꯊꯤꯡ ꯂꯣꯏ ꯌꯥꯎꯈ꯭ꯔꯕꯅꯤ ꯀꯥꯔ ꯑꯃꯈꯛ ꯄꯤꯌꯨ ꯍꯥꯏꯕ ꯄꯣꯠꯁꯤ ꯁꯦꯜꯐꯤꯁꯅꯦꯕ ꯅꯪ ꯅꯁꯥꯒꯤ ꯄꯔꯄꯁꯇ ꯁꯨꯃꯥꯏꯅ ꯍꯥꯏꯌꯣꯕ ꯑꯩꯒꯤ ꯄꯔꯄꯁꯇ ꯒꯥꯏꯗ ꯇꯧꯕꯤꯌꯨ ꯑꯩꯕꯨ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯩꯅ ꯀꯅꯥꯒꯤꯗꯃꯛꯇ ꯀꯩꯗꯧꯕ ꯌꯥꯕꯒꯦ ꯑꯩꯅ ꯀꯩꯗꯧꯕ ꯌꯥꯕꯒꯦ ꯀꯔꯤ ꯂꯝꯕꯦꯜ ꯂꯩꯕꯒꯦ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯁꯦꯝꯕꯤꯕ ꯂꯝꯕꯦꯜ ꯑꯗꯨꯗ ꯄꯨꯕꯤꯌꯨ ꯍꯥꯏꯕ ꯄꯣꯠꯁꯦ ꯅꯆꯤꯟꯃꯛꯅ ꯍꯥꯏꯌꯣ ꯍꯥꯏꯌꯣ ꯁꯤꯒꯤ ꯄꯣꯠꯁꯦꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯉꯣꯟꯗ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯩ ꯆꯍꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯌꯥꯝ ꯊꯤꯅ ꯌꯪ ꯑꯣꯏꯔꯤꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯝꯄꯦꯌꯔ ꯇꯧꯕ ꯃꯇꯝꯗ ꯖꯁ ꯑꯩ 30 ꯇꯆ ꯇꯧꯔꯛꯏꯅꯦ 30 ꯇꯆ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯃꯦꯕꯤ 50 ꯌꯔꯁꯀꯤ ꯃꯤ ꯑꯩꯅ ꯉꯥꯡꯉꯤ ꯃꯣꯠꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯗꯕ ꯌꯥꯏꯕ 60 ꯌꯔꯁꯀꯤ ꯃꯤꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯗꯕ ꯌꯥꯏꯕ ꯕꯠ ꯗꯤꯞꯂꯤ ꯀꯅꯦꯛꯇꯦꯠ ꯑꯣꯏꯔ ꯃꯇꯨꯡꯗ ꯑꯩꯅ ꯆꯪꯉꯛꯑ ꯃꯇꯨꯡꯗ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯗꯨꯅꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯌꯨ ꯊꯛꯄ ꯊꯥꯗꯣꯔꯛꯏꯕ ꯅꯤꯁꯥ ꯆꯥꯕ ꯊꯥꯗꯣꯔꯛꯏꯕ ꯃꯤ ꯄꯨꯟꯕ ꯊꯥꯗꯣꯔꯛꯏꯕ ꯑꯗꯒꯤꯗꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯕ ꯃꯤꯁꯤꯡꯒ ꯄꯨꯜꯂꯛꯇ꯭ꯔꯤꯕ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯩꯒ ꯋꯥꯈꯜ ꯆꯥꯟꯅꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯏ ꯃꯌꯥꯝꯁꯤꯡꯁꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯀꯌꯥ ꯑꯃ ꯂꯥꯛꯏꯕ ꯑꯗꯒꯤ ꯑꯩꯅ ꯊꯦꯡꯅꯕ ꯃꯤ ꯂꯥꯛꯏ ꯃꯌꯥꯝꯁꯤꯡꯁꯦ ꯅꯤꯁꯥ ꯇꯆ ꯇꯧꯗꯕ ꯑꯗꯒꯤꯗꯤ ꯑꯐꯕ ꯋꯥꯈꯜ ꯈꯟꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯥꯛꯏꯕ ꯕꯤꯀꯁ ꯒꯣꯗꯅ ꯁꯦꯝꯃꯤꯁꯦ ꯀꯩꯅꯣ ꯏꯁꯣꯔꯅ ꯁꯦꯝꯃꯤꯁꯦ ꯀꯩꯅꯣꯗ ꯗꯤꯁ ꯏꯁ ꯌꯣꯔ ꯄꯤꯄꯜ ꯗꯤꯁ ꯏꯁ ꯌꯣꯔ ꯁꯔꯥꯎꯟꯗꯤꯡ ꯁꯤꯒꯤ ꯃꯐꯝꯁꯤꯗꯅꯦ ꯑꯩꯅ ꯅꯪꯕꯨ ꯁꯦꯝꯃꯛꯀꯗꯣꯏꯁꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯉꯣꯟꯗ ꯁꯦꯝꯃꯛꯏꯅꯦ ꯁꯣ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯌꯥꯝꯅ ꯗꯤꯞ ꯑꯣꯏꯕ ꯑꯦꯚ꯭ꯔꯤꯊꯤꯡ ꯄꯨꯝꯅꯃꯛꯇꯒꯤ ꯑꯍꯥꯟꯕ ꯊꯝꯒꯗꯕꯁꯦ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯀꯅꯦꯛꯁꯟ ꯍꯥꯟꯅ ꯊꯝꯒꯗꯕꯅꯦꯕ ꯅꯪꯒꯤ ꯂꯥꯏꯐꯇ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯔꯗꯤꯅꯔꯤ ꯒ꯭ꯔꯣꯠ ꯂꯥꯛꯀꯅꯤ ꯅꯪꯒꯤ ꯂꯥꯏꯐꯇ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯅꯪꯅ ꯈꯜꯂꯨꯗꯕ ꯃꯪꯉꯨꯗꯕ ꯃꯪꯂꯥꯟ ꯀꯌꯥ ꯑꯃꯗꯣ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯆꯦꯟꯖꯦꯁ ꯀꯌꯥ ꯑꯃ ꯂꯥꯛꯇꯧꯔꯕ ꯁꯤꯗ ꯑꯩ ꯒꯦꯔꯦꯟꯇꯤ ꯄꯤꯔꯝꯒꯦ ꯑꯃꯨꯛꯀꯁꯨ ꯑꯩ ꯄꯨꯁꯕꯝꯅ ꯑꯩꯅ ꯐꯥꯎꯏ ꯑꯁꯦꯡꯕ ꯄꯣꯠꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯅ ꯊꯦꯡꯅꯔꯛꯄ ꯄꯣꯠꯅꯤ ꯑꯗꯨꯅ ꯑꯩꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯗ ꯍꯥꯏꯗꯣꯏꯁꯦ ꯅꯪꯅ ꯉꯁꯤ ꯋꯥꯔꯦ ꯅꯪ ꯉꯁꯤ ꯑꯦꯝꯂꯦꯁ ꯑꯣꯏꯔꯦ ꯅꯪ ꯉꯁꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯇ ꯒ꯭ꯔꯣ ꯂꯥꯛꯇ꯭ꯔꯦ ꯅꯪꯒꯤ ꯂꯥꯏꯐꯇ ꯆꯦꯟꯖꯦꯁ ꯑꯝꯇ ꯂꯥꯛꯇ꯭ꯔꯦ ꯅꯪꯉꯣꯟꯗ ꯑꯅꯥꯕ ꯀꯌꯥ ꯑꯃ ꯂꯩꯔꯦ ꯋꯥꯈꯜ ꯕꯨꯙꯤ ꯂꯧꯁꯤꯡ ꯊꯣꯛꯇ꯭ꯔꯦ ꯗꯤꯄ꯭ꯔꯦꯁꯟ ꯑꯣꯏꯔꯦ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯂꯩꯔꯦ ꯏꯠꯁ ꯑꯣꯀꯦ ꯅꯪꯅ ꯇꯧꯒꯗꯕꯁꯦ ꯋꯥꯛ ꯋꯤꯠ ꯒꯣꯗ ꯋꯥꯛ ꯋꯤꯠ ꯒꯣꯗ ꯏꯁꯣꯔꯒ ꯆꯠꯃꯤꯟꯅꯕꯒꯤꯗꯃꯛꯇ ꯀꯩ ꯗꯔꯀꯥꯔ ꯂꯩ ꯅꯪꯒꯤ ꯊꯧꯅꯥ ꯅꯪꯒꯤ ꯊꯃꯣꯏ ꯅꯪꯒꯤ ꯄꯦꯁꯟꯁ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯏꯁꯣꯔꯒ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗ ꯑꯩ ꯍꯥꯏꯗꯣꯏꯁꯦ ꯄꯦꯁꯟꯁ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯄꯦꯁꯟꯁꯦ ꯅꯪꯉꯣꯟꯗ ꯇꯦꯁ ꯇꯧꯔꯛꯀꯅꯤ ꯅꯪꯉꯣꯟꯗ ꯈꯥꯡꯕ ꯀꯌꯥꯝ ꯀꯟꯒꯦ ꯅꯪꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯉꯝꯒꯦ ꯍꯥꯏꯕꯁꯦ ꯅꯪꯉꯣꯟꯗ ꯄꯦꯁꯦꯟꯁ ꯇꯦꯁ ꯇꯧꯔꯦ ꯕꯠ ꯑꯗꯨꯒꯤ ꯄꯦꯁꯦꯟꯁꯇꯣ ꯅꯪꯅ ꯇꯥꯔꯝꯗꯥꯏꯗ ꯆꯤꯡꯈꯠꯂꯛꯀꯅꯤ ꯁꯤꯃꯗꯤ ꯑꯩ ꯍꯥꯏꯒꯦ ꯅꯪꯒ ꯏꯁꯣꯔꯒ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯄꯦꯁꯦꯟꯁ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏ ꯁꯤꯗꯩꯁꯤꯗ ꯃꯨꯁꯂꯤꯝ ꯍꯥꯏꯕ ꯂꯩꯇꯦ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯕ ꯂꯩꯇꯦ ꯍꯤꯟꯗꯨ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯒꯤ ꯃꯩꯇꯩ ꯍꯥꯏꯕ ꯂꯩꯇꯦ ꯀꯩꯝ ꯂꯩꯇꯦ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯏꯁꯣꯔꯁꯤꯗ ꯔꯤꯂꯤꯖꯟꯒꯤ ꯋꯥꯔꯤ ꯇꯣꯛꯈ꯭ꯔꯣ ꯒꯣꯗ ꯏꯁ ꯋꯥꯟ ꯑꯩꯅ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯔꯤꯂꯤꯖꯟꯒꯤ ꯋꯥꯔꯤ ꯇꯣꯛꯈ꯭ꯔꯣ ꯔꯤꯂꯤꯖꯟꯗꯨꯗꯤ ꯂꯥꯞꯅ ꯊꯝꯈ꯭ꯔꯣ ꯅꯪ ꯅꯤꯡꯉꯤꯕ ꯏꯁꯣꯔꯗꯣ ꯅꯤꯡꯕ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦ ꯑꯃ ꯍꯦꯛꯇ ꯅꯪꯅ ꯅꯤꯡꯖꯔꯤꯕꯗꯣ ꯑꯩꯒꯤꯗꯃꯛꯇꯗꯤ ꯑꯩ ꯂꯥꯏꯅꯤꯡꯊꯧ ꯁꯣ ꯍꯨꯑꯦꯚꯔ ꯑꯩꯅ ꯍꯥꯏꯔꯛꯀꯗꯣꯏ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦꯀꯣ ꯅꯪꯅ ꯅꯤꯡꯖꯔꯤꯕ ꯏꯁꯣꯔꯗꯣ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯅꯪꯒꯤ ꯄꯤꯊꯣꯛ ꯊꯃꯣꯏꯗꯣ ꯄꯤꯊꯣꯛꯄ ꯇꯝꯃꯣ ꯊꯃꯣꯏꯗꯣ ꯄꯤꯊꯣꯛ ꯅꯪꯅ ꯍꯧꯖꯤꯛ ꯗꯤꯄ꯭ꯔꯦꯁꯟ ꯑꯣꯏꯔꯤꯕ ꯑꯗꯒꯤ ꯅꯪꯅ ꯍꯧꯖꯤꯛ ꯋꯥꯔꯤꯕ ꯕꯤꯖꯤꯅꯦꯁ ꯒ꯭ꯔꯣ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯕ ꯆꯦꯟꯖ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯕ ꯃꯌꯥꯝꯁꯤꯡꯗꯣ ꯊꯃꯣꯏ ꯁꯦꯡꯅ ꯑꯦꯚ꯭ꯔꯤꯗꯦ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯅꯪ ꯒ꯭ꯔꯥꯏꯟ ꯇꯧ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯅꯪꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯕꯤꯌꯨ ꯍꯥꯏꯌꯣ ꯅꯪꯒꯤ ꯂꯥꯏꯐꯇ ꯆꯦꯟꯖꯦꯁ ꯀꯌꯥ ꯑꯃ ꯅꯪꯒꯤ ꯂꯥꯏꯐꯇ ꯒ꯭ꯔꯣꯠ ꯀꯌꯥ ꯑꯃꯁꯦ ꯑꯩ ꯃꯤꯠ ꯎꯏꯁꯜꯂ ꯍꯥꯏꯔꯝꯒꯦ ꯅꯪꯅ ꯈꯜꯂꯨꯗꯕꯁꯦ ꯖꯔ ꯄꯥꯏꯁꯤꯜꯂꯛꯀꯅꯤ ꯅꯪꯅ ꯈꯜꯂꯨꯗꯕ ꯂꯝꯕꯦꯜꯗꯒꯤ ꯃꯊꯪ ꯄꯥꯏꯁꯤꯜꯂꯛꯀꯅꯤ ꯁꯤ ꯃꯇꯝꯁꯦ ꯅꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯕ꯭ꯂꯦꯁꯤꯡ ꯁ꯭ꯃꯥꯏꯜ ꯇꯧꯕ ꯉꯝꯃꯛꯀꯅꯤ ꯁꯤꯗꯤ ꯊꯃꯣꯏꯅꯨꯡꯒꯤ ꯋꯥꯅꯤ ꯁꯤ ꯊꯃꯣꯏꯅꯨꯡꯗꯒꯤ ꯊꯃꯣꯏꯗꯤ ꯁꯦꯡꯕ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯗꯣꯏꯁꯦ ꯄ꯭ꯂꯤꯖ ꯍꯣꯜ ꯕꯦꯛ ꯇꯧꯕꯤꯒꯅꯨ ꯅꯤꯡꯍꯟꯅꯕꯤꯒꯅꯨ ꯏꯁꯣꯔ ꯂꯩꯔꯤ ꯋꯥꯛ ꯋꯤꯠ ꯒꯣꯗ ꯑꯦꯅꯤꯊꯤꯡ ꯅꯪ ꯍꯧꯖꯤꯛ ꯐꯅ ꯑꯋꯥꯕ ꯅꯪ ꯐꯅ ꯔꯣꯛ ꯕꯇꯝꯗ ꯂꯩꯔꯝꯕ ꯌꯥꯏ ꯅꯪ ꯍꯧꯖꯤꯛ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦ ꯅꯪꯒꯤ ꯂꯥꯏꯐꯁꯦ ꯒ꯭ꯔꯣꯠ ꯂꯥꯛꯈꯤꯅꯤ ꯅꯪꯒꯤ ꯂꯥꯏꯐꯇ ꯆꯦꯟꯖꯦꯁ ꯂꯥꯛꯈꯤꯅꯤ ꯕꯤꯂꯤeve in God believe in yourself that's it your life will change